ꯁꯦꯡꯊꯣꯏꯔꯕ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 3 ꯄꯗ 4 ꯂꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯅꯠꯇꯦ ꯅꯈꯣꯏ ꯁꯨꯛꯁꯤ ꯁꯤꯔꯣꯏ ꯑꯗꯨꯒ ꯃꯊꯪꯗ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 9 ꯄꯗ 16 ꯅꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗ ꯍꯤꯡꯂꯒꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯑꯇꯦꯟꯕ ꯁꯔꯃꯣꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯁꯩꯇꯥꯟꯒꯤ ꯂꯧꯅꯝ ꯂꯥꯡ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯗꯨꯅ ꯂꯧꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯍꯩ ꯈꯔꯗꯃꯛ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯜꯂꯒ ꯑꯇꯩ ꯑꯌꯥꯝꯕꯗꯤ ꯊꯧꯑꯣꯏꯗꯕ ꯇꯧꯔꯤꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯕꯃꯛ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯁꯔꯃꯣꯟ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯁꯩꯇꯥꯟꯅ ꯃꯤꯑꯣꯏꯕꯗꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕ ꯇ꯭ꯔꯤꯛ ꯁꯩꯇꯥꯟꯒꯤ ꯂꯧꯅꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯦꯕꯤꯕꯨ ꯊꯦꯝꯈꯤꯕꯁꯤꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯅꯪꯅ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯍꯩꯗꯨ ꯆꯥꯔꯕꯗꯤ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕు ꯁꯩꯇꯥꯟꯅ ꯍꯥꯏꯕꯁꯤꯗꯤ ꯅꯠꯇꯦ ꯅꯠꯇꯦ ꯅꯈꯣꯏ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯅꯈꯣꯏ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯦꯝꯕꯗ ꯑꯦꯕꯤꯕꯨ ꯄꯥꯞꯇ ꯇꯥꯍꯟꯕꯗ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏ ꯊꯥꯖꯕꯁꯤꯡꯗ ꯁꯩꯇꯥꯟꯅ ꯉꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯗꯤ ꯊꯥꯖꯕꯁꯤꯡꯗ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗ ꯍꯤꯡꯂꯒꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ ꯍꯥꯏꯕꯅ ꯅꯠꯇꯦ ꯅꯠꯇꯦ ꯅꯈꯣꯏ ꯁꯤꯔꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯌꯥꯝꯕꯅ ꯊꯥꯖꯗꯨꯅ ꯃꯗꯨꯗ ꯍꯤꯡꯅꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯁꯤ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯗꯤ ꯊꯧꯁꯥꯗꯦ ꯊꯥꯖꯗꯦ ꯏꯁꯣꯔꯕꯨ ꯃꯆꯤꯟ ꯊꯤꯕꯒꯨꯝꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯩꯇꯥꯟꯕꯨꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯨꯅ ꯁꯩꯇꯥꯟꯅ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯃꯥꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯤ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯨꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤꯕꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯄꯥꯝꯕꯅ ꯁꯨꯝꯍꯠꯇꯨꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇꯗꯤ ꯅꯃꯤꯠ ꯅꯥꯝꯃ ꯈꯣꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯎ ꯃꯁꯤꯅ ꯅꯪꯒꯤ ꯀꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕ ꯌꯥꯎꯔꯤꯕꯒꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯈꯨꯠꯅ ꯂꯥꯟꯅꯕꯒꯤ ꯊꯕꯛꯇꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ ꯈꯨꯠ ꯑꯗꯣ ꯀꯛꯊꯠꯇꯨꯅ ꯍꯨꯟꯗꯣꯛꯎ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯁꯥꯎꯔꯕꯗꯤ ꯅꯣꯔꯣꯛꯇ ꯇꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯕꯁꯤꯡꯅ ꯅꯣꯔꯣꯛꯇ ꯇꯥꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯕ ꯃꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤꯕꯒꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯊꯧ ꯁꯥꯗꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯕꯨ ꯎꯁꯤꯠꯇꯕꯅꯤ ꯀꯤꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯕꯨ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯀꯅꯥꯅ ꯀꯤꯅ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯕ ꯊꯝꯕ ꯃꯤ ꯀꯌꯥ ꯌꯥꯎꯔꯤꯕꯒꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯊꯧ ꯁꯥꯗꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯕꯨ ꯎꯁꯤꯠꯇꯕꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯟꯊꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ
पुनिंग असेंबसिंदु याइफबनी मरमदि मखोइना ईश्वरबु उजगनी मी खुदिंगमक इंथाना लेमिनद्रगदी असेंब पुंसी मरेलदा हिंद्रगदी ईश्वरबु उब फंगलोय हारिब वाफम असे मियोय कयाना चेना थाजब थमली मसीसु हंगबा याबो वाहंगनी असेंब पुंसीदा हिंदोना ईश्वरबु थीजब अदुगुंबा इचिल इनाव कयाबु अखोई सिंगलुप असिदा यावरिबगे ईश्वरगा लोइनाना हिंगबा पामजब पुंसी अदुगुंबा मी कया अखोई इरक्ता यावरी मीसिंगना ngang वारेम खुदिंगमकी मरम वायेनगी नुमित्ता पीगदबनी नंगी वाहैसिंगदगी नंगबु चुम्मी नत्रगा लाली हैना सिंथानगनी माथि 12 की 53 53 अदुगा अमु सेल पांगनबदी फत्तब पुम्नमकी मरुनी मीबु वायेनगनु मीबु मराल सिगनु ngakpiu असिना चिंबा हाइरिबा अदुगा जीसु ख्रिस्टगी मपाना मीसिंगी अरोटपा दु वायेनगनी रोमियो अनेगी 13 मसीगी वाहिसिंग असिबु मियोय कयाना चेना थाजब थमलिबगे हाइबसे ngasi अखोई सिंगलुपता अदु अखोई इसा इसादा हंगबा याबा वाहंगनी हाइरिबा ईश्वरगी वाहिसिंग असिबु चेना थाजब मीगी मसिंगसे ताइबंगपान असिदा कया यामलमलोय यामना लिखना मसिंग यामना खुद थेंगना थीबा याबा मोंगदा लेरमगनी हाइबसे आइना खंजबनी हाइरिबा वाहिसिंग असि चेना थाजदुना ngakjaba मीसे अमा फावबा लेरमलोय हाइन हाइबदी यारोय मुदु हाइबा आइदि ngamde अदुबु चामदा चामा ngakपसिदी कया लेरमलोय हाइबसे आइना हाइजनिंगबनी शैतानना थाजबा अखोइगी ख्रिस्टान पुंसी असिदा अचुकी मतिक लान लमजिंग ननबा महाकी लौनम लालोंग कया सिनख्रबनी मदुना मरम ओइरगा ngasiदी ख्रिस्टान सिंगना ईश्वरबु कीदबा मागी वाहिबु थौसादबा हाइबदो ओइरिबनी कया चेक्सिनदबा मोंगदा ख्रिस्टान सिंगना यामना कोमथोकना यामना लाइना हिंगलिबनी मरम असिना यामना अपंगबा पुंसी मरेलदा मतम मसीगी थाजबसिंगना शैतान मखोइबु मरु फंगना मांगहंद्रिबा फावबा यामना नुंगाइना पापकी पुंसीदा हिंगनरिबनी ईश्वरनदी थवाई तोनबसिंगबु अमसुंग वाहिबु यामना नोलुकना हाइबा इनबगा लोइनाना ngakchariba मियोइसिंगबु महाकी मियेंग खादा थंबीबनी हाइना हाइबनी अदुना आइजेया 66 की 2 दा अइना मियेंग ताबिगदब मी अदु असीनी अइना मियेंग ताबिगदब मी दु असीनी थवाई दु महाकी नोलुकनी अदुगा सेंगनी अइगी वा ताबद महाकी बना थक थक निकनी मसीदा हारिबा वाफम असी अखोइगी फनबा याइफनबगी दमक्तनी असुमना अखोइना तौरगदी तसेंगना अखोई ईश्वरबु कीबा मिसकनी हाइबसी सेंगना खंगनी अदुगुंबा मीसिंग अदु खक्तना जीसु ख्रिस्टगा हक्चांग अमत्ता ओइगनी हिंगबदु फंगजगनी मरमदि मखोइना ईश्वरगी वाहय असिबु कीबगा लोइनाना मसाबु सेंगना थंबा ngamnanaba hotnajabani मखोय अदुना अनीसुबा सीबदु नंगलरोय ngamliba mahak aduda ईश्वरगी पैराडाइस लेरिबा हिंगबगी उपांबीदगी चाननबा आइना पीबीगनी हाइना फोंदोकबीबा अनीगी 8 अमसुंग 13 असिदा ईश्वरना हाइबनी अदुना थवाई असेंबना ngasi सिंगलुपता अखोई पुमनमक्की मफमदा मसीगी वाफम असे हाबिरिबनी अदुबु लाइबक थीबदी मसीबु ताननबा नाकोंग पानबा मीगी मसिंगदी यामना लिखरे लैतबगा चमानरबनी सिंगलुपता हौजिकी मतम मसीदा ईश्वरगी वाहय असिबु ताननबा नाकोंग पानबा मीगी मसिंगदी यामना हंथखरे अदुना फोंदोकपीबा अमगी पद अहुमदा असुमना हाइरी ताकथोकपगी वासिंग असि खोनथोकना पाबा महक अमसुंग ताबा मखोय अदुगा मदुगी मनुंगदा इखिबदु ngakpa मखोय याइफबनी मरमदी मतम मदु नकले मसीदा हाइरी पाबा ताबा अदुगा मरु ओइना इनबा हाइबसिनी
ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯩꯇꯥꯟꯅ ꯃꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯄꯥꯁꯨ ꯄꯥꯏ ꯇꯥꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯏꯟꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯦꯗꯦꯟ ꯂꯩꯀꯣꯜꯗ ꯑꯦꯕꯤꯅꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯗꯤ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤ ꯏꯟꯈꯤꯗꯦ ꯃꯔꯝꯗꯤ ꯁꯩꯇꯥꯟꯅ ꯑꯦꯕꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯈꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯩꯗꯨ ꯆꯥꯔꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯦꯕꯤꯕꯨ ꯁꯩꯇꯥꯟꯅ ꯊꯦꯝꯈꯤꯕ ꯑꯗꯨꯝ ꯍꯥꯏꯅꯃꯛ ꯉꯁꯤꯁꯨ ꯁꯤꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯁꯩꯇꯥꯟꯅ ꯊꯦꯝꯂꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤ ꯍꯩꯕꯅꯤ ꯊꯧꯖꯥꯜ ꯍꯩꯕꯅꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯉꯁꯤꯇꯒ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯇꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯁꯤ ꯆꯥꯈꯤꯁꯤ ꯊꯛꯈꯤꯁꯤ ꯑꯗꯨꯒ ꯍꯪꯆꯤꯠꯇꯒꯤꯗꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣই ꯇꯣꯛꯂꯁꯤ ꯄꯥꯞꯀꯤ ꯊꯕꯛ ꯑꯁꯤꯗ ꯁꯩꯇꯥꯟꯅ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯑꯁꯨꯝ ꯇꯧꯍꯟꯗꯨꯅ ꯃꯤꯑꯣꯏꯕꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯂꯝꯖꯤꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯕꯨ ꯄꯥꯞꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯔꯣꯛ ꯇꯝꯅ ꯅꯣꯡꯃꯒꯤ ꯄꯨꯔꯤꯕꯅꯤ ꯁꯩꯇꯥꯟ ꯑꯁꯤꯅ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃꯒꯤ ꯄꯗ 3 ꯑꯁꯤꯗ ꯋꯥꯍꯩ ꯑꯁꯤꯕꯨ ꯄꯥꯕ ꯇꯥꯕ ꯑꯃꯁꯨꯡ ꯉꯥꯛꯄꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨ ꯅꯛꯁꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯥꯏꯕꯜꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯦ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯁꯤ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯅ ꯑꯩꯈꯣꯏ ꯂꯧꯔꯣꯏꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯁꯦꯡꯊꯣꯏꯔꯕ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯂꯨꯅ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯗꯤ ꯏꯁꯣꯔꯗꯤ ꯃꯆꯤꯟ ꯊꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯦ ꯃꯆꯤꯟ ꯊꯤꯕ ꯏꯁꯣꯔ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯒꯤ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯕꯨ ꯀꯔꯤꯁꯨ ꯅꯠꯇꯅ ꯂꯥꯏꯊꯣꯛꯅ ꯈꯜꯂꯒ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯊꯋꯥꯏꯅ ꯋꯥ ꯉꯥꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡ ꯑꯗꯣꯝꯅ ꯅꯤꯖꯔꯒꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯃꯗꯨꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨꯕꯨ ꯍꯔꯥꯎꯍꯟꯕ ꯏꯁꯣꯔꯕꯨ ꯀꯤꯅ ꯍꯤꯡꯖꯕ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯁꯤ ꯑꯔꯤꯕ ꯃꯤꯄꯥꯜ ꯑꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯗ ꯍꯤꯡꯂꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯇꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯜꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯋꯥꯍꯩ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯌꯥꯝꯅ ꯀꯤꯅ ꯈꯟꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯉꯥꯛꯄ ꯉꯝꯅꯅꯕ ꯏꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄꯦꯔꯥꯗꯥꯏꯁꯇ ꯂꯩꯔꯤꯕ ꯍꯤꯡꯕꯒꯤ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯍꯩꯗꯨ ꯆꯥꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯃꯥꯡꯈꯤꯒꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯤ ꯁꯨꯃꯥꯡ ꯃꯥꯡꯂꯔꯣꯏ ꯃꯦꯊ꯭ꯌꯨ 24:35ꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗꯕ ꯊꯧꯑꯣꯏꯗꯕ ꯎꯁꯤꯠꯇꯗꯨꯅ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯕꯁꯦ ꯀꯤꯅꯤꯡꯉꯥꯏꯅꯤ ꯁꯨꯞꯅꯇꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯅꯤ ꯆꯥꯔꯨꯅꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯏꯟꯗꯗꯨꯅ ꯑꯦꯕꯤꯅ ꯆꯥꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯥꯞꯇ ꯇꯥꯗꯨꯅ ꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯀꯌꯥꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯔꯁꯤ
अहिंग ईश्वर की मखुत ताब अकीब की मसकनी हाइबसे अखोई काउरोइसी तामी नखरब वही से अखोई मयाम की मथक्ता इबुंगोना नहौनना बोर पिनबीबा ओइरसनु आमेन।